ꯃꯣꯗꯤꯒꯤ ꯃꯤꯠꯌꯦꯡ ꯃꯈꯥꯗ ꯃꯅꯤꯄꯨꯔꯗ ꯆꯥꯎꯈꯠ ꯊꯧꯔꯥꯡꯒꯤ ꯄ꯭ꯔꯣꯖꯦꯛ ꯀꯌꯥ ꯄꯥꯏꯈꯠꯄ ꯉꯝꯂꯦ ꯒꯣꯚꯔꯅꯔ ꯃꯁꯤ ꯉꯔꯥꯡꯒꯤ ꯑꯩꯈꯣꯏꯒꯤ ꯄ꯭ꯂꯥꯅꯤꯡ ꯗꯤꯄꯥꯔꯠꯃꯦꯟꯠ ꯒꯣꯚꯔꯟꯃꯦꯟꯠ ꯑꯣꯐ ꯃꯅꯤꯄꯨꯔꯅ ꯁꯤꯟꯗꯨꯅ ꯁꯦꯞꯇꯦꯝꯕꯔ 13 ꯑꯣꯛꯇꯣꯕꯔ 2 ꯐꯥꯎꯕ ꯅꯨꯃꯤꯠ 15ꯅꯤ ꯆꯨꯞꯅ ꯆꯠꯊꯔꯛꯈꯤꯕ ꯅꯦꯁꯟ ꯐꯔꯁꯠ 75 ꯀꯦꯝꯄꯦꯟ ꯂꯣꯏꯁꯤꯟꯕꯒꯤ ꯊꯧꯔꯝꯗ ꯃꯅꯤꯄꯨꯔ ꯒꯣꯚꯔꯅꯔ ꯖꯌꯀꯨꯃꯥꯔ ꯕꯂꯥꯅ ꯐꯣꯡꯗꯣꯛꯈꯤꯕꯅꯤ ꯑꯣꯖꯥ ꯃꯁꯥ ꯂꯥꯛꯆꯅꯤꯡꯕꯗꯤ ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔꯒꯤ ꯊꯧꯁꯤꯜꯅ ꯃꯅꯤꯄꯨꯔꯗ ꯀꯗꯥꯏ ꯐꯥꯎꯕ ꯆꯥꯎꯈꯠꯄ ꯄꯨꯔꯛꯄ ꯉꯝꯕꯒꯦ ꯍꯥꯏꯕꯁꯤꯅꯤ ꯑꯣꯖꯥ ꯀꯔꯝꯍꯥꯏꯅ ꯌꯦꯡꯕ ꯌꯥꯏ ꯍꯣꯏ ꯃꯁꯤ ꯃꯇꯝꯒꯤ ꯍꯥꯏꯕ ꯇꯥꯔꯦ ꯑꯩꯈꯣꯏꯒꯤ ꯃꯇꯝꯗꯨꯒꯤ ꯄꯥꯜꯂꯤꯕ ꯂꯩꯉꯥꯛꯇꯣ ꯃꯗꯨꯒꯤ ꯃꯈꯥꯗ ꯄꯣꯂꯤꯁꯤ ꯃꯥꯒꯤ ꯇꯣꯉꯥꯟꯕ ꯁ꯭ꯇꯦꯠꯁꯤꯡꯗꯨꯗ ꯄꯣꯂꯤꯁꯤ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯃꯌꯥꯝ ꯑꯃ ꯄꯥꯏꯈꯠꯄ ꯍꯥꯏꯕꯁꯤꯗꯤ ꯃꯍꯧꯁꯥꯅꯤ ꯑꯗꯣ ꯚꯥꯔꯠꯀꯤ ꯇꯣꯉꯥꯟꯕ ꯃꯐꯝ ꯀꯌꯥꯃꯨꯛꯇ ꯚꯥꯔꯠ ꯂꯩꯉꯥꯛꯀꯤ ꯃꯥꯏꯀꯩꯗꯒꯤ ꯇꯣꯉꯥꯟꯕ ꯄ꯭ꯔꯣꯖꯦꯛꯠ ꯃꯌꯥꯝ ꯑꯃ ꯁ꯭ꯀꯤꯝ ꯃꯌꯥꯝ ꯑꯃ ꯑꯗꯒꯤ ꯆꯥꯎꯈꯠ ꯊꯧꯔꯥꯡꯒ ꯃꯔꯤ ꯂꯩꯅꯕ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣ ꯄꯣꯂꯤꯁꯤ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯃꯌꯥꯝ ꯑꯃꯈꯛ ꯁꯨꯝ ꯄꯥꯏꯈꯠꯄ ꯍꯥꯏꯕꯁꯤ ꯇꯉꯥꯏ ꯐꯗꯅ ꯂꯩꯉꯥꯛ ꯑꯃ ꯄꯥꯟꯕꯒꯤ ꯇꯧꯐꯝ ꯊꯣꯛꯄ ꯑꯗꯨꯅꯦꯅ ꯑꯗꯨꯃꯥꯏꯅ ꯃꯁꯤ ꯏꯠꯁ ꯑꯦ ꯅꯣꯔꯃꯦꯜ ꯄ꯭ꯔꯣꯁꯦꯁ ꯑꯗꯨꯃꯥꯏꯅ ꯑꯩ ꯌꯦꯡꯖꯩ ꯑꯗꯨꯒꯤ ꯄꯥꯔꯠ ꯑꯃ ꯑꯣꯏꯅ ꯃꯅꯤꯄꯨꯔꯗꯁꯨ ꯇꯉꯥꯏ ꯐꯗꯅ ꯇꯧꯐꯝ ꯊꯣꯛꯄ ꯊꯕꯛꯁꯤꯡ ꯑꯗꯨ ꯇꯧꯕ ꯇꯥꯕꯅꯤ ꯑꯗꯨ ꯇꯧꯔꯤꯕꯁꯤꯡ ꯑꯁꯦ ꯂꯣꯏꯅ ꯑꯩꯈꯣꯏꯒꯤ ꯂꯩꯉꯥꯛ ꯄꯥꯏꯔꯤꯕ ꯑꯗꯨꯒꯨꯝꯕ ꯂꯨꯆꯤꯡꯕꯁꯤꯡꯗꯨꯅ ꯃꯗꯨ ꯄꯣꯂꯤꯇꯤꯁꯥꯏꯖ ꯇꯧꯔꯒꯗꯤ ꯃꯥꯒꯤ ꯀꯩꯅꯣꯅꯤ ꯍꯥꯏꯗꯅ ꯑꯦꯆꯤꯞꯃꯦꯟꯅꯤ ꯍꯥꯏꯗꯅ ꯃꯥꯒꯤ ꯀꯩꯅꯣꯅꯤ ꯍꯥꯏꯅ ꯂꯣꯏꯅ ꯄꯣꯂꯤꯇꯤꯁꯥꯏꯖ ꯇꯧꯔꯒꯗꯤ ꯃꯁꯤ ꯀꯔꯝꯃꯥꯏꯅ ꯑꯩꯈꯣꯏ ꯂꯩꯉꯥꯛꯁꯤꯗꯤ ꯄꯤꯄꯜꯁꯀꯤ ꯒꯕꯔꯃꯦꯟꯠꯅꯤ ꯍꯥꯏꯖꯔꯤꯕ ꯄꯤꯄꯜꯁꯀꯤ ꯒꯕꯔꯃꯦꯟꯠꯅꯤ ꯄꯤꯄꯜꯁꯤꯡꯅ ꯇꯦꯛꯁ ꯄꯤꯔꯀꯥꯟꯗ ꯑꯗꯨꯗꯒꯤ ꯀꯥꯔꯛꯄ ꯑꯩꯈꯣꯏꯒꯤ ꯏꯟꯀꯝꯁꯤꯡ ꯑꯗꯣ ꯑꯗꯨꯏꯗꯨꯅ ꯄꯤꯄꯜꯁꯀꯤ ꯗꯤꯕꯦꯂꯞꯃꯦꯟꯠꯒꯤꯗꯃꯛꯇ ꯌꯨꯇꯤꯂꯥꯏꯖ ꯇꯧꯕꯅꯦꯕ ꯃꯗꯨ ꯑꯩꯈꯣꯏꯒꯤ ꯂꯩꯉꯥꯛ ꯄꯥꯏꯔꯤꯕ ꯀꯥꯡꯕꯨꯁꯤꯡꯗꯨꯅ ꯃꯥꯒꯤ ꯄꯣꯀꯦꯠꯇꯩ ꯄꯨꯊꯣꯔꯛꯑꯒ ꯇꯧꯕꯗꯧꯅ ꯑꯗꯨ ꯄꯣꯂꯤꯇꯤꯁꯥꯏꯖ ꯇꯧꯔꯒ ꯉꯥꯡꯕ ꯇꯥꯔꯒꯗꯤ ꯃꯗꯨ ꯑꯆꯨꯝꯕ ꯀꯩꯅꯣ ꯑꯃꯗꯤ ꯅꯠꯇꯦ ꯀ꯭ꯔꯦꯗꯤꯠ ꯀ꯭ꯂꯦꯝ ꯇꯧꯔꯤꯕꯗꯣ ꯃꯗꯨ ꯑꯩꯈꯣꯏ ꯌꯥꯅꯤꯡꯗꯦ ꯍꯥꯏꯕ ꯇꯥꯔꯦ ꯀ꯭ꯔꯦꯗꯤꯠ ꯀ꯭ꯂꯦꯝꯗꯤ ꯇꯧꯐꯝ ꯊꯣꯛꯇꯦ ꯂꯩꯉꯥꯛꯁꯤꯅ ꯁꯨꯝꯕ ꯊꯕꯛꯁꯤꯡ ꯑꯩꯈꯣꯏ ꯄꯥꯏꯈꯠꯂꯤ ꯍꯥꯏꯕꯗꯤ ꯌꯥꯏꯌꯦꯕ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯃꯣꯗꯤꯅ ꯀ꯭ꯔꯦꯗꯤꯠ ꯀ꯭ꯂꯦꯝ ꯇꯧꯕꯗꯤ ꯆꯨꯝꯗꯦꯅ ꯂꯧꯋꯤ ꯑꯗꯨꯒ ꯃꯊꯪꯒꯤꯁꯤꯅ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯗꯒꯤ ꯄ꯭ꯔꯥꯏꯚꯦꯠ ꯌꯨꯅꯤꯚꯔꯁꯤꯇꯤ 3 ꯗꯤꯐꯣꯜꯇꯔ ꯂꯤꯁ ꯂꯥꯎꯊꯣꯛꯄꯗ ꯌꯥꯎꯔꯛꯂꯦ यूनिवर्सिटी ग्रांट्स कमीशन लेबाग असिगी स्टेट्स लेबा प्राइवेट यूनिवर्सिटी 64 की डिफॉल्टर लिस्ट लौटोकपदा मणिपुर की ओइना प्राइवेट यूनिवर्सिटी 3 यावरे प्राइवेट यूनिवर्सिटी अहमदुदी मिंगन पलबदा प्राइवेट यूनिवर्सिटी अखोगी इन्फॉर्म अखोगी कमीशन की वेबसाइट अपलोड तौरक्तबदगी यूजीसी ना डिफॉल्टर लिस्ट ओइना लौटोरकिनि ओजा मधुदा यूनिवर्सिटी मधुदा सरुक यारिबासी अखोगी एशियन इंटरनेशनल यूनिवर्सिटी बी टिकेंद्रजी यूनिवर्सिटी अमसु मणिपुर इंटरनेशनल यूनिवर्सिटी नि ओजा मसिग मतंग से ओजा करम नाइने खनि येंबा याई अखोय हौजिक सि एजुकेशन सि प्राइवेट इंटरप्राइजेस तौना सुम तौनरक तारगति मागी क्राइटेरिया मागी रूल मागी लेरिबा कैनो सिंगजु फुलफिल फसदा तौदबिदा प्राइवेट इंटरप्राइजेस तौनरक प्रोस कैनो अमखक तांका अमखक लैये मसी यूजीसी ना पाइखलैबा थबुकसे मसी आइगी मोत्तदी मसी चुम्मेना लवे तंगाई फतना तौफम थोकपनी अना कैसु अखोगी यूनिवर्सिटी अम ओइबगे मागी लेफम थोकप क्राइटेरिया सिंगदो फसना चुमना फुलफिल तौरबा अदुगी मयामदो लैबा कांगलुप सिंग अदुदी यूजीसी ना कैसु अखोइदो डिफॉल्टर ओइना मखोइ कनो तौरोय लाउथोय अना माई लेफम थोकप क्राइटेरिया सिंगदो फसना लैब्रा लैतब्रा हाइबसे स्टेट गवर्नमेंट सिंगनासु रिकमेंड तौबा मतंदा फसना कुपना यंगसनबिरबा मतुंगदा तवनिंगी मणिपुर स्टेट गवर्नमेंट ना क्राइटेरिया सिंगदु सुना लैरे हाइना तौरकांदा मणिपुर की लेजिस्लेटिव असेंबली दा मदुगी करोंदो बिल दो पुथोगा अदुगी मतुंगदा रिकमेंड तौरगा थारिनेबा अदु यूजीसी ना डिफॉल्टर लाउथोरपा हाइसे सियाम थीना इकाइनिंगाइनी हाइतारे अखोइगी सिंसियरिटी अमसुंग अखोइगी अकाउंटेबिलिटी दा अखोइगी लेजिस्लेचर सिंगसिगी क्रेडिबिलिटी दा यामना चौबा अखोइ सेटबैक अमनेना तुमाइना थमचके